Manipur की crisis asina wahaliba sugnu kendra ki yam lanjena tuna kenda laiba amati maka leisidra basingita kala kanda sugnu kendra ki honorable MLA Kiran Singh magi masai low pori kaya mati lam ekar kaya may makai leisidra basingita donate tawpe kathok makhoi ki lottery tawrakanda MLA gi oina layamba tasinga du kaksaraga masa masa ki yum du gi laifam du gi oina parshan du gi MLA Kiran Singh na hai ki kathokraba lamsing asi masa masa gi mamingda halgani hainasu agi victim oikraba may makai leisidra basingda lottery tawrakanda masa masa gi laifamsing adu izagani aduga taigadoriba masagi yumsing adu masagi mamingda masagi hoiba mamingda panjagani hainasu lauthoki